Jirida Meeteigi yum ama Kukisingna bom Sijinnaduna Thugaikhre pawasi pandam pawsedagi laukhatchavane Jiribam district ki Borobekra police station ki manung chanba lamtai khunokda leiba Meeteigi yum ama kuki khulai paibasingna ngarang nungthil pung ani rom tabada bom phit tawduna Thugaikhre amaromda Jiribam da santi hanjilaknaba pandamda ahenba security forcing thajinbagi makha tarakpa oina ngarang su Manipur police commando sing helicopter da Jiribam da pusilakre Presna fangba pauda kuki khulai paibasingna IED fit tawduna Thugaikhre yumadu lamtai khunokda leiba soibam Rajesh chahi nifuga taret apokpa soibam Abiram kauba miyoi amagi sengna saba yumne lamtai khunok wasi kuki militant singna toina landarakpadagi mitei sing leiba ngamdaduna chenkhibadagi hangduna lehoba yumni haire mi leitabagi khudong saba lauraga kuki militant singna Meeteigi yum sing thugaibagi thabak sing chatharakibani haire Bom Sijinnaduna Meeteigi yum Thugaikhre haibagi pau phangbaga khudakta Borobekra police station gi team ama mafam aduda changsinkhre haire lamtai khunokda central forcing leire makhoi leina matau karamna kuki militant singna bom pokhai handuna yum Thugaiba ngamlibano haiba asi wahang ama oire amaromda Jiribam district mahoksa gi phibamda hanjilangnaba ahenba security forcing thajin bagi makha tarakpo oinasu ngarang su Manipur police ki commando personnel kaya helicopter da Jiribam da pusilakre haire Thabaktagi Tokhraba osi Ibotombida ILP ki Karakpa text Heinathoklambagi Maral Yaona Maral kaya Sikhre pawasi pandam pawsedagi laukhatchavane Thabaktagi toksaragi haibada ayaba pikraba Jiribam police station ki osi oiramba sagakpam Ibotombi Yaona police officer anida ILP ki Karakpa text ki senfam kaya Heinathoklambagi Maral Sikhre loinana Ibotombi ki mathakta ILP ki Maral asikhak natana mahakna Jiribam police station ki osi oina thaupuringaida Lupa lak manga henbagi tik pambi sing yanthatuna upa khaidoklammi haibagi maral kaya su sirakle pawasina hai Jiribam police ki osi oiramba Ibotombina chaliba chahi asigi May amadagi hauraga November 15 faubagi manungda ILP dagi tax ki senfam oina lupa lak 13 lising humbudraga humdoi chanipan khongbat khi haire aduga police station asimaki osi oiramba Ice Devikisorna haukhiba kumja lising ani kungani thoigi August amadagi Chahi adumaki December kuntraga mathoi faubagi manungda ILP ki tax ki senfam oina lupa lak kuntraga taruk lising kuntraga taruk satret khongbat khi haire hiram asigi matangda Jiribam police ki osi in charge ki maikaidagi notice ama thoglakre amaromda forest department ka loinana police ki team amana Ibotombi gi mayumdagi khaidoklaba tiki upa kaya fagatkre hairibo ubak sing asi Ibotombi na Jiribam police station da osi wairingaida Police station asimaktadagi yankhiba tik pambi singi upak singne somi lamada khairaga mahaki mayumda thamlambani haina Maral sire mahaki mayumdagi fagalakpani haiba tikki upak sing adu chaurangna lupa lak manga romgi oigani haire ningsingba yabade handak Jiribam da kuki terrorist singna nupi angang taruk tamthina hatkhiba thogdok adugi manungda osi oiramba Ibotombi khangawdana masagi service tagi toksaragi haina DGP da serol pisilakibane tungda DGP gi maikaidagi su thabak tokpagi ayaba pirakhibane thabak tokhraba matung hairiba Maral kaya asi Ibotombi gi mathakta sirakibane Moreh da border fencing gi thabak Houkhre pawasi pandam pawsedagi laukhatchavane India government na paikhatpa project seva ki makhada India amasung Myanmar leibak anigi ngamkhai sambal khabagi thabak Manipur sarukta Tengnopal district ki Moreh da border road organization na Houkhre mamang sahi 2023 gi May 3 dagi Manipur da irang thorakpadagi center na India amasung Myanmar anigi marakta ngamkhai sambal khabagi thabak haunaba center government na thabak laukhalakibane yumthangnaba leibak Myanmar dagi nongmai amadi drug lalonba amadi ain kaina mitop changsilakpa thingnaba center na ngamkhai sambal khabagi thabak chathanaba warep laukibane ngamkhai sambal khabagi thabak haudringai mangoinana border road organization traditional demarcation gi line kaihandana sambal khanaba thaurang paikhatki haire PRO defense Kohima na PTI da phongdorokpada ngamkhai sambal khabagi thabak haujik Manipur gi sarukta Moreh da thabak Houkhre ngamkhai sambal khabagi thabak phase 9 na sangsinggane India amasung Myanmar anigi marakta kilometer 1493 gi asangba pullibane masigi manungda Manipur gi sarukta kilometer 349 Myanmar ga ngamkhai pullibane kilometer 349 asigi manungda haujik fawba kilometer 10 khak mapung fana ngamkhai sambal khaba loisille India amasung Myanmar anigi ngamkhai sambal mapung fana khabada lupa crore lising kuntraga mathoi sangani haina su phongdokhe amaromda center na leibak anigi marakta ngamkhai sambal khana balaukiba phirep adubu Kukizo community ki civil society organization kaya na de kanna yaning da ba phongdokhiba nei
Mamangdasu Naga People's Front NPF nasu ngamkhai sambal khabada yaningdaba phongdokpa laikhibane